ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯏꯅꯧ ꯅꯧꯕ ꯃꯤ ꯑꯃꯃꯨꯛ ꯁꯤꯜꯂꯛꯑꯕꯅꯤꯅ ꯁꯤఎꯝꯁꯤ ꯃꯥꯒ ꯌꯥꯅꯕ ꯍꯥꯟꯅꯗꯒꯤ ꯋꯥꯖꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯣꯏꯁꯟ ꯑꯃ ꯂꯩꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯤ ꯅꯤꯡꯐꯨꯡ ꯑꯩꯁꯨ ꯃꯥꯁꯨ ꯃꯤꯅꯤꯁꯇꯔ ꯑꯃ ꯐꯪꯕ ꯌꯥꯏ ꯃꯥꯁꯨ ꯃꯤꯅꯤꯁꯇꯔ ꯑꯃ ꯐꯪꯕ ꯌꯥꯏ ꯒꯥꯏꯁꯦ ꯁꯨꯝ ꯍꯥꯏꯅꯕ ꯑꯗꯨꯝ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯄꯤ ꯑꯥꯔ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤ ꯑꯥꯔ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯂꯥꯛꯄꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛꯁꯤ ꯁ꯭ꯇꯤꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯃꯤ ꯀꯣ ꯃꯁꯤꯡ ꯌꯥꯝꯃꯤ ꯂꯧꯊꯣꯛꯅꯕ ꯑꯗꯒꯤ ꯃꯣꯏ ꯃꯁꯦꯟ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯇꯞ ꯇꯞꯅ ꯃꯊꯤ ꯐꯣꯡꯅꯔꯛꯏꯀꯣ ꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯔꯠ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯇꯁꯤꯗ ꯑꯩꯈꯣꯏ ꯍꯣꯏ ꯑꯣꯅꯔꯦꯕꯜ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯅꯧꯅ ꯈꯜꯂꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯁꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯈꯣꯠꯆꯟꯕ ꯃꯌꯥꯝ ꯄꯜꯂꯤ ꯃꯥꯅꯀꯣ ꯇꯧꯅꯤꯡꯕ ꯈꯔ ꯄꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏ ꯐꯗꯅ 5 days ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯤꯗꯔꯁꯤꯒꯤ ꯄꯥꯏꯒꯗꯕ ꯃꯥꯒꯤ ꯇꯦꯟꯌꯣꯔꯁꯤ ꯑꯁꯦ ꯍꯥꯔꯗꯂꯤ ꯃꯊꯪꯒꯤ 27ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5 ꯑꯃ ꯂꯣꯏꯔꯛꯄꯒꯤ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯑꯃ ꯂꯥꯛꯅꯕꯒꯤ ꯕꯟꯗꯝ ꯑꯃ ꯊꯝꯅꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯄꯨꯒꯗꯧꯔꯤꯕ ꯇꯦꯟꯌꯣꯔꯁꯤ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯅꯤ ꯃꯊꯪꯒꯤ 27ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯔꯁꯨ ꯆꯍꯤ ꯑꯃ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯗꯔ ꯍꯌꯦꯡ ꯏꯂꯦꯛꯁꯟ ꯑꯃꯒꯤ ꯁꯦꯗꯨꯜ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯀꯣꯔꯣꯛ ꯀꯣꯟꯗꯛ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯀꯣꯔꯣꯛ ꯀꯣꯟꯗꯛꯇꯨꯒꯤ ꯃꯥꯒꯤ ꯊꯥ 2 3 4 ꯁꯥꯡ ꯑꯃ ꯊꯥ 4 5 6 7 ꯑꯗꯨꯒꯤ ꯗꯦꯟ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯒꯤ ꯗꯦꯟ ꯁꯔꯀꯥꯔꯗꯨꯃ ꯉꯁꯥꯏꯒꯤ ꯄꯨꯔꯥ ꯗꯤꯖꯣꯜꯕ ꯇꯧꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯅꯣꯔꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯦꯛꯁꯟ ꯑꯃꯒꯤ ꯁꯦꯗꯨꯜ ꯂꯥꯎꯊꯣꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯣꯔꯣꯛ ꯀꯣꯟꯗꯛ ꯂꯩꯁꯤꯟ ꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯅꯧꯅ ꯄꯨꯒꯗꯧꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯂꯧꯒꯗꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝꯅ ꯁꯣꯔꯠ ꯄꯦꯔꯠ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯊꯥ ꯈꯔꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯊꯥ ꯈꯔꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯣꯔ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯤꯕꯀꯣ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯉꯁꯤꯐꯥꯎ ꯂꯥꯎꯔꯒ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯅ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯂꯤꯗꯔ ꯑꯃ ꯂꯩꯔꯀꯥꯟꯗ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯂꯥꯎꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯊꯕꯛ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯆꯧꯕ ꯆꯦꯂꯦꯟꯖꯦꯁ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯣꯏ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯒꯨꯗ ꯃꯦꯁꯦꯖ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯀꯅꯥꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯅꯥꯒꯨꯝꯕ ꯉꯁꯥꯏꯒꯤ ꯇꯦꯔꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨ ꯁꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯝꯄꯥꯛꯇ ꯆꯪꯕ ꯌꯥꯗꯦ ꯌꯥꯗꯦ ꯆꯪꯕ ꯑꯗꯨ ꯑꯗꯥꯒꯅ ꯄꯜꯂꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯔꯤꯃꯔ ꯑꯣꯏꯅ ꯁꯟꯗꯣꯛꯑꯀꯥꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯎꯍꯟꯕ ꯄꯣꯠꯇꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯅꯧꯅ ꯈꯜꯂꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯥꯂꯣꯟ ꯑꯦꯁꯤꯒꯤ ꯀꯥꯕꯤꯔꯛꯏꯕ ꯑꯗꯨꯒꯨꯝꯕ MLA ꯑꯃ ꯀꯣ ꯉꯁꯤ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯗꯅ ꯏꯌꯥꯔꯄꯣꯔꯠ ꯇꯥꯟꯅ ꯂꯥꯛꯍꯟꯗꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯗꯦꯜꯂꯤ ꯇꯥꯟꯅ ꯄꯥꯏꯈꯤꯅꯕ ꯀꯩꯅꯣꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯉꯁꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯅ ꯀꯣ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯗꯅ ꯉꯁꯤ ꯋꯦꯜꯀꯝ ꯇꯧꯕꯁꯦ ꯁꯤꯅ ꯄꯔꯥ ꯑꯃꯅꯦꯕ ꯁꯤꯁꯨ ꯄꯔꯥ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯇꯦꯔꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯅ ꯀꯔꯤ ꯁꯥꯟꯅꯔꯤ ꯀꯔꯤ ꯔꯣꯜ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤ ꯀꯅꯥꯅ ꯑꯃꯨꯛ ꯍꯦꯟꯗꯂꯤꯡ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯂꯣꯏ ꯈꯪ ꯂꯩꯔ ꯄꯣꯠꯅꯤꯀꯣ ꯂꯣꯏꯅ ꯈꯪꯉ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯅꯩꯅꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯅ ꯑꯦꯛꯁꯟ ꯑꯃ ꯂꯧꯕ ꯃꯊꯧ ꯇꯥꯔꯦꯕꯀꯣ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯃꯊꯧ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯕꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤ ꯁꯥꯟꯅꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯑꯩꯈꯣꯏ ꯅꯩꯅꯔꯦ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯈꯪꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔ ꯇꯪꯗꯨ ꯂꯩꯇꯥꯗꯅꯕ ꯑꯩꯈꯣꯏ ꯐꯤꯗꯥ ꯊꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯉꯁꯤ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯗꯣ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯃꯍꯨꯠꯇ ꯆꯞ ꯆꯥꯅꯕꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯑꯃ ꯆꯪꯉꯛꯑꯦꯕꯀꯣ ꯑꯦꯛꯁꯟ ꯇꯧꯕ ꯑꯃ ꯆꯪꯉꯛꯑꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯤ ꯍꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯃꯅꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯣꯏ BJP ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯤꯕ ꯑꯗꯨꯒꯨꯝꯕ BJPꯒꯤ ꯂꯩꯉꯥꯛꯅꯤ ꯏꯁꯤꯡꯁꯤꯅꯀꯣ ꯍꯥꯟꯅ ꯄꯨꯕꯤꯔꯝꯃꯤꯕ ꯐꯣꯔꯃꯔ CMꯗꯨꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯀꯣ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯤꯌꯥꯝꯅ ꯄꯥꯝꯕꯁꯨ ꯄꯥꯝꯗꯕꯁꯨ ꯂꯩ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯇꯧꯔꯝꯃꯤꯕ ꯗ꯭ꯌꯨꯇꯤꯁꯇꯨ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯂꯥꯛꯏꯁꯤꯅꯦ ꯑꯦꯅꯤꯋꯥꯟ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯣꯏꯅ ꯑꯣꯏꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯃꯥꯡꯉ ꯇꯥꯔꯤꯕ ꯀꯣꯔ ꯏꯁꯨꯁꯤꯡꯁꯦ ꯊꯕꯛꯅ ꯄꯥꯡꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯅꯠꯇ꯭ꯔꯥ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯦꯕꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯗꯦꯟ ꯇꯧꯕꯇꯕꯨ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯒ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯀꯔꯤ ꯒ꯭ꯔꯥꯎꯟꯗ ꯇꯦꯕꯜꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯀꯣꯏꯁꯟ ꯑꯃ ꯌꯥꯝ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯀꯣ ꯃꯣꯏꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯣꯏꯗꯕ꯭ꯔꯥ ꯃꯣꯏꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯃꯣꯏꯗꯨꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯔꯤꯒꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯒꯣꯔꯃꯦꯟꯁꯤꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏ ꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ
terrorist ki thok tori ba terror kang bu sing thak ta khoi no compromise ka hai am changi ba ko aduna ta nang sai khoi nu sina na ba peace haji tangai phadana khoi haji ning si MLA LM khokte imphal la khongda rakhre ko adagi sanate khongda rakhre haji bhalte haji welcome tawre MLA singi markadi yengna ba laiti habasi mo masana ya jara tro hana poto MLA singi markadi saungna ba laiti habasi khogi leiba MLA leiba broker obsession khanga batro adi yengna ba leisi kana no haji fong na yengna ba leisi kana no cookie terrorist ki thok tawriba cookie terrorist sing drug mafia sing tro aduguma drug mafia kangu sing du kari ground da ngasagi mo compromise to dun question lei ne ko adi gone haji government action lam lakholaga thamam lakholabe wari am lobi daga action law no khona kon da action law duri je civilian da nate action law duri do MLA sin nate action law duri do ngasagi manipur chugai pa no ko sin nate pramani manipur chugai pa mi ba manipur drug ma ko helli ba manipur terror ki thok tori ba du ba kuki drug mafia kuki terrorist do shudre bangbu sing do moi du ko kholo no ma dikhoi chai era ko sing ning khar lai ko aduna ko yap kana hiding de kano tajida hu che ano bolenga am la mina let's see ko yeng batare hu ko yeng batari then lem hori ba mai council of minister me am ju achu matam da sagi strength to thokna tare ko chok thokna lem hori ba minister tare lem hori du option bi dana maram chawa mi hai tare ko maram chawa mi da khoi tangai fadana kar hani sinabi da kai tare ko maram chawa leader da maram chawa MLA da minister council minister chok thopi dana torokan da sai manipur jam kana hona biu adu khoi sum expect ko matam da khagi sai da wasak lo matam da ano bolenga am sem ni lak matam da lakhiba khoi LM khokte ga then kari hani ngangchanu sanate ga ani si aigi wakhandadi minister swen pi do mali maram di moina governor manak ta na laga manipur leimai da leparaga governor manak ta na laga sagi ano bolenga am sem da yare ga haibang ngambagi thona am da lakhri se that means moida kai go khudon khara hen tamo do gi mami ndi ure ko kari khudon tamo do gi habdu na that is another matter but sujoi chodina governor gi khogi bawon tan la ko yaw khi badu gumba khogi khokte ga sanate ga je ta phadana khogi chap chaba haidare ko chap chaba power khara minister gi ever rank da power khara so da sinagani habgi thajab ni khode lai manam di moina lakhri si trai lakhi sunu te ko that means khudam moina se minister phangoi daba minister phangaroi daba sagi kana phangoi daba khan hai be pramani ko minister phangoi daba kangbu khardi sida lakhi dri si minister phangoi daba kangbu tare ba tro ningai tawri ba chi khudam moina paulina hoki ko to moi chapchana khoi khongom hongdri ga paper hai ba hogi dana pramani adana moina ga hai ba athaduna di masu minister am pira di masu khongom ho ai minister am pira ga hai ta ga di masu khongom hongdok chere ga hai turi ba ai question lai ba ko adana minister ji khare am pi do tar ga di mo ji khongom hongdo ma leng khan ba ko ana paulina hoki si khongom hongi roi ga na na har ki khoi tare paper ta ko ana khadi sum lai ko mo gi oi ba wakhalon khara ji ta hai da ko dum chingnam di lai ta bu mathamoi siengna ngaran han won da wasak lo bu da yaw re deputy cm ko deputy cm ngaran wasak lo bu da yaw re khoi lebaki integrity ko khoi ga ka heloi aduga manipur kanna hona da ko dai loni then manipur pharna ba chakon hona da khoi san dai loni ma wasak khare nadra adugi wasak tu ma ishwar pala wasa ini ko in the name of god and haiditra ishwar pala wasa ini ishwar di mo ningi bi shwar taram mani dana ishwar pala wasak po posak si khoi khongban amuk chuang ko da kan da ku he mong da tawduri bra tra kana ishwar bu am thaja bai tar ga di wasak tu ka he loin khali ko aduna sai area ta khoi haiding si ka shulaite yemu tare hauji tawu section ningai di oiri aduna lairi bang sagi community amagi maroina tampaki ko sum hairgum siko community amagi da blame toriba community amada ngasimoina ngang eba tori myam nungje ngasi lakhribe MLA sing ado si balte masama ngasi imphala airport thongki bosina sakhi ora kan ngasi kare haini ai khoi gi leiba community amana di ko nusina dana bana tra irang thona ko sin ba lei thai basima masida khangbiro aduna maram mar kan ai khoi gi leiba community amasu freely movement tawba chatpa kotpa everything khudimaki yahanbiro ko loisinaraji gyan taminaraji noina nahangi irang toriba noina irang tori posok singdo ko chapsana manipur kanana hona matamda nogi oiba dait lobong ngamba mi khar thok tana jikse chapsana ma dait sinare ko sinare ajik thaya phena thai eraji penthok piro
ꯄꯤꯔꯤꯕ ꯗꯥꯏꯇꯗꯨꯗ ꯇꯁꯦꯡꯅ ꯑꯃꯨꯛ ꯅꯣꯏ ꯈꯟꯅꯕꯤꯔꯣ ꯀꯩ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕ ꯌꯥꯕ ꯀꯩꯗꯧꯕ ꯌꯥꯕ ꯀꯩ ꯆꯥꯎꯈꯠꯅꯕ ꯁꯤꯟꯕ ꯌꯥꯕ ꯍꯥꯏꯁꯦ ꯅꯩꯅꯕꯤꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯤꯆꯝ ꯍꯥꯠꯄꯤꯔꯅꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯆꯝ ꯇꯥꯏꯅꯕꯤꯔꯅꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯕꯤꯔꯅꯨ ꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯑꯩ ꯑꯄꯤꯜ ꯂꯩꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯧꯅ ꯄꯥꯏꯕꯤꯔꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯥꯟꯅꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯥꯜꯇꯦꯗ ꯀꯣ ꯑꯩꯅ ꯅꯍꯥꯛ ꯍꯜꯂꯛꯄ ꯉꯥꯏꯈꯤꯒꯅꯤꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯂꯩꯕ ꯑꯦꯔꯦꯅꯥꯁꯤꯗ ꯌꯥꯝ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯈꯜ ꯈꯟꯅ ꯀꯣ ꯑꯦꯖꯦ ꯉꯁꯥꯏꯒꯤ ꯍꯤꯡꯃꯤꯟꯅꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯖꯦ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯤꯗꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯎꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯁꯦ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕꯒꯤ ꯄꯥꯟꯗꯝꯗꯣ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯋꯥꯈꯜꯂꯤꯒꯦ ꯁꯥꯟꯅ ꯈꯜꯂꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯁꯥꯒꯠꯄꯤꯔꯅꯨ ꯏꯔꯥꯡ ꯇꯧꯕꯤꯔꯅꯨ ꯀꯣ ꯗꯦꯟ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯅꯤꯡ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯍꯥꯞꯀꯗꯧꯕ ꯃꯤꯅꯤꯁꯇꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯛꯄꯤꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯃꯅꯤꯄꯨꯔꯗ ꯋꯥꯔ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯎꯕꯤꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯌꯥꯝ ꯐꯖꯔꯕ ꯃꯦꯁꯦꯖ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯐꯖꯕ ꯋꯥꯐꯝꯗꯤ ꯊꯝꯕꯤꯔꯤ